International paigada flight ama matau karamna paikhatkibaga minute ama su fadringaida engine animak fail oiraga crash taukiba adu matau karamna thokibano haiba adu international standard ta thizin haningi haina hanagi chief minister Okramibo Bisingna fongdorakli plane crash taukiba adu da laikhidrabi nganthoi sharma khongbrai latpamgi Thoubal awang laikai da laibe yumda ngasi Thoubal kendragi MLA amasung Hanagi Chief Minister Oiramba Okramibo Bising masamakna imung manungi awabada sarukyaba lakpada wafamasi fongdokhibani mahakna hai yamdrabada pung nipan hena paigadaba international flight ama paikhatpaga minute ama fauba paidringai aduga laimaidagi fit chatruk fana paikhatringai da crash tauba haibasi thamoi sokna nungaite expert maktina te adubu international flight ama oibanina yamna cheksilamgani loinana engine ama fail oirabasu engine ama mahut sinnaba yauramgani haina khalli adubu matau karamna paikhatpada ngairingaida double engine animak fail oire haiba asi expert ama natabanina thoidokna comment pijaningde malemgi thakta thizin haningi thodok asi government of India amadi malemgi thakta investigation tawduna kamdawna thodok asi thokibano haiba adugi marik chumna thizin haningi haiki mahakna makhatana hai ngarang Gujarat ki Ahmedabad International Airport tagi Air India Boeing 787 paikhatkiba second kuntra rom khakta ngairingaida crash tauba aduda Manipurdagi cabin crew member ani yauna miyoi kaya laikidaba asi yamna laibak thiba amadi thamoi sokna nungaitaba thodok amani Manipurdagi nganthoi sharma khongbrai latpam amadi lamnunthem singsananina manung matam chadana laikidaba asi thamoi sokna nungaite loinana imung manunggi awabada saruk yazari haiki Miyoibagi punsi haibasi khuta laite makhoigi taibang sintha loire haina mapuna mahaki manakta pubikre makhoibu mapugi laikolda ingna chikna thambiba oirashanu laihoriba imung manungi awabada saruk yazari haina mahakna makhatana fongdokhi matau kamai tawna paikhatpa minute ama phadringaida engine ani makku fail loina ayambana aeroplane si mayam sum tongbiba matamda awang base ground level dagi foot lising amagi mathakta wangna paibang haktane lising amaga chani chawum lising ama changma chatruk wangna paibang haktane foot chatruk phana paikhatringai da kamai tawduna double engine ani mak feloi bano masigi matang sida di ai thodona comment pijening de maram de koi expert na tamnina akhang ai Indian Airlines ki government of India adu da sunatana foreigners in yauri banina karamba makhangi achumba asengba puthokna ba karai tawna feloi rino haibase international standard investigation tawra idea achumba si puthokani na khali aduna aina lotion der koda koi mayam punamak lai hidriba mayam punamak tugisu yauna adudi mathakta akhoi ge su khangna jaba haibdare Gujarat ki hujik chief minister woyibse masigi hek mana woijingai ki hek mathang duda woiramba Bijoy Rupani na ex chief minister amusu yaw ni sibase ya crash tawbase da Bijoy Rupani si yam phaba mini akoi khamnai akoi matamda chief minister woibirambari yamna duki matik samba yamna simple loiba mini masu sigumba laibak thiba koi isanupi manthoi hoi groups de yaura masu crash de shi de yaura ne masu aduna masi koi punna magna hujikti thokriba thodok sina isanu pisina mama leiba ki da mutta ka thokhibani haina lauraga akhoi da nungai hodabadi mabu akhoina nganna kaina gibase akhoi punna mak loina sigadoribni adu manna manung mutam sadana manna kaina gibase ishorge kusin phawangni haina akoi khallaga hoji akoi punamak awaba khangminaba natana karimta upai leite koi isanupi nganthoi lamnuntheng singsan manipur dagi ani yauri base aina thajajabadagi achuki matik moi akoi manipuri ni haina khallaga nung sinana samin thapindana arai leita awana la leiminarungani haibase ai tamna saung ai thaljai adurma koi ani sina chatki basina ishorna su koi India ki oina manipur ki oina su yamna ayingba shanti leiba urko oishunu koi khudangba
मखोइबु ईश्वरना सर्गदा मखोइगी थवाय आत्मादु इंना शांति ओइना थम्बिरु ओइसनु हाइबाई वाफम खरसी ngasi ki sok prakas haitare nuai ta do pungdok se basi dai waफम खरसी थम्बिरु